Lok Sabha gi ina Manipur Parliamentary Constituency da RPI Athwale gi mirep oiriba Maheshwar Thounaojam gi mirep che ngasi pishinkhre. High Command yade haibu wafam tattana BJP amadi Congress na sejinariba simaram chada brakhalli mahaki oinadi miyam na High Command oiduna miyam gi apamba mai kaida khong thangjingani haina Maheshwar na phongdokre. Lamfelda laiba Imphal West District Commissioner Gilo Shangda Mirepche Lankhat Labamatong Pongmi Shinga Unabada Maheshwarna Iramdam Ifurup Kannabahot Nabada Party Giluching Masingia Thang Ngaiduna Laigada Banate Haiba Wafam Mahak Namiyam the Kudam Pigani Haike Mahak Namakata Araduna Lakada Ribamikala Sida Miyam Namahak po Parliament Kit Hongzin Tam Natin Biduna Manungda Laidiba Arona Tub Singamadia Shoiba Sing Tidok Pada Mateng Pangbio Manipur gi yal homi miyam na thengnari ba chaitheng sing asi marik chumna thamduna asoiba semdok na bahot na bada mahaki party gi luchingba na athingba piraklabadi khudakta party dagi tokthokani haina phongdokhi adun ngasibaw da ay tha tara se ayna changjarakpada RPI oina oisun file tawjabane as a candidate adun RPI na aigi tha tara ayna sima tawsibada mating khara pangbiu khopiu haiba matamda mang ngasibo pangduna lai ay iraicha wari ko ay yelomi wari ko ay manipur wari ko haibada ay si una ge haibada moi mating pangduna lai adun ay changjabada aduna ngasibaw moi gi system anung gi soiba double engine sarkar gi soiba opposition na mo hunara leiba si myam se loi thaduoga amatang leminaraga akoi political party political activist amana iraicha gi dang khallaga chokri power gi amata khandabe don dagi di political party ki ideology aduda kaim khandabida akoi iraicha amana yellow mi amana political activist oirakanda high command na miyam prajana oiraga amuktang yam kai power ama bargain tawba yage kai power na moibu mukha na ba yage se amutang utke haibase aigi wakhalon